Assalamu alaikum wa rahmatullahi wa barakatuh. Nungsiba aigi dini sing nausing. Ngasi aikoina khangmin nagadarbasi masjidna badwa tawbagi matangdane. Aikoi yamna muina tasi thamoigi nakunga tasi amasung amal tawgi haibagi ni tasi aduga atopadasu tumansi amasung share tawsiba. Inshallah audi haurasi. Buzruk ama khungang amada chalammi. Mafum aduda masjid ama layrammeba. Masjid adu amot akaina koi chai chairammi. Ising amadi thaumaina chingba amatta layramde. Maduda miyamna namaz sonamagi khudam amatta uba fanglamdi. Buzruk aduna amot akaidu lauthok sengdoklaga masjid adu fazana thamlammeba. Aduga karigumba amatta sada thaktana masjid aduda hiblamme. Hiblaba matungdadi ahing chuppa masjid aduna asumna badwa tawba tarammeba. He khuda ai ase nangi yumni nangi ibadat tawnaba aibu sabani adubu mafum sigi miyamna aibu barbat tawbire. Haibadi mafum sida namaz sonbidre maram aduna makhoibusu barbat tawbiyu. Nongalaga buzruk aduna mafam adugi miyoi singdu kausilami. Aduga masjidna badwa tawbagi thoduk adu liduna tahalame. Buzruk ki wafam adu tabadagi mafam dugi miyoi sing aduna ngasidagi aikoi masjid asigi seba tawjargani haina wasak wada tawrami. Buzruk adu afaba pauktak khara piramlaga hankre. Mafam adugi misingna ising amadi fak fidagi awat pakudingmak thaurang tawre. Aduga miyoi amabu mai thangatnaba amasung amut akai sengduknaba thamle. Numit khara layraga buzruk adu mafam aduda amuk laklami aduga masjid aduda amuk liklami. Mahangna hip tharaba matungda ahing chupa hana takiba dua adu amuk tarami. Buzruk aduna hairami he masjid haujikti miyamna nangi awat pa sing mensinduna ningthija ba moongda thamlabani aduga karigi amuk badwa tawribano. Masjid adugagi khunjil lai madudi makhoina tawriba asina aingonda apenba oidri aigi apen badi namazi masing yam ba aduni makhoina aigi manung asida namaz hondri fauba makhoigi mathakta badwa tawduna laigani. Nongalaga buzruk aduna miyamdu kausillaga masjidna hairiba wafamsing adu liduna tahalami. Buzrukki wafamdu tabada miyamdu kirami amasung thamoi sengna toba tawnaraga apik achau kutingmak namaz sonba haunakre loina afaba imam amasu thiraga thamle muazzin amasu thamle. Imam sayamna angangsing lairik takpi tambibasu haure mong asumna masjid adu asum abad tawrakle. Maning thungle buzruk adu asumna khusin thaurang tawramlaga amuk hankre. Numit kharani layraga khungang aduda buzruk adu amuk lakle. Masjidta namaz sonba miyam adu uraga yamna haraurami. Mafamdugi misingna dingi darkar oiba khudingmak hangfam tifam ama oina buzruk adubu miyamgi lusingba ama oibinaba haizrami. Buzruk adu ahing kuding masjidta leklami. Handakti ahing chupa masjid aduna asumna dua tawbadu buzruk aduna tarami. E khuda miyamna aibu ningba thunghalle maram asina makhoigi aningbasing adusu thunghanbiyu amasung makhoigi mal changda barkat pinabiyu amasung makhoibu yabiyu. Yengsi musalman ichilinausing nakhoisu masjidpu abad tawnaba maning thungnaba hotnagadabani. Adu oirabadi Allah Ta'ala nakhoigi aningba khudingmak adusu thunghanbigani. Apik achau amadi nupa nupi khudingmak namaz songadabani. Asengba alimsing amadi luchingbasingi pauktak lawsingadabani.
ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠ ꯑꯅꯤꯃꯛꯇ ꯊꯧꯖꯥꯜ ꯇꯧꯕꯤꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh꯫